Manipur top channel gi maikai digi marui bi pausung miyam na thamjari ahanbada Ngashi BJP MLA sing pulap pulug wa khanagadori Manipur da hokiba February 13 digi lairakhiba president rule gi lenga sigi muhutta Manipur miyam gi aningba apama matungna popular government ama lehna bagi damak hayang BJP gi habadi ngasi MLA sing doiba apunba mafamdana warep logodori Thajaba yaba thajana ba pau gi source gi likhuna man hairipina Ngashi numidang pung taruk tabada BJP MLA sing mipham pangthoktuno popular government ama siamnana bawa khanabada amatu oina yanari haidi paugi likhun sing hai Ngashi numidang pung taruk tabada BJP MLA sing mipham pangthoktuno popular government ama siamna bawa khanabada amatu oina yanari hai paugi likhun sing hai hauzik Delhi da lairiba BJP MLA sing ayamba Imphal halakpa ngai boina mipham adu ngashi numidang oina pangthoknabagi matam lepnakhibani BJP gi masak naiba MLA amanadi Ngasi gi mipham adu mahaki yumdu oina pangthoksi haina hanadagi hainaraga leibani adumapu BJP gi MLA kharana akaknaba MLA magi yumda pangthokpagi mahutta neutral oiba mafam amada natragana BJP gi office oriba thambal sanglena pangthoksi haina haudoknarakhi haina pausna makhatari karigumba thambal sanglena mipham pangthoklabadi BJP Manipur Pradesh ki president na punabigi meeting kaudrabadi yadabana president na meeting kahonabagi wafam BJP ki MLA kharana phongdoknarakpadagi sab saba ngasi gi meeting topam lapthoknaba ngamdri adumapu ngasi ayuk phawbada meeting gi sab saba mafam ama lapthoklaga mipham pangthoklagani amadi mipham asina popular government semnabigi sab saba warep lawragani hadi Sentana hablakpa CM Biren nataba BJP gi lusingba CM aduna aduda BJP MLA punamagna amatu oina saugatpa haina ngasi gi mipham aduna warep lawrabi haina pawgi sources na makhatari amaromdana naga lup singna koki kangbu da akan bu warning tawri koki sip singi lup na gorkha khun singi sip sing kaubabu liangmai naga lup singna akan mamong na yaningdaba phungdorapagar marakta konsa khun thawdoki matangdana Naga taba mafam singna koki sangma thingbigi wafam tungan lup singna sagodnarakduna ungkhatnarakpagi phibam hengalakri Sadar Hills Sip Association na Kangpokpi district ki manung sanba irang part 1 amasum 2 da ladiba gorkha lusingbu singi kaubagi thawong adubu liangmai naga gi lup singna kana yaningdaba phungdokhibaga loina thawong adu makha chathadana ba akan ba wafam tamkri Sadar Hills Sip Association na irang part 1 amasum tu da ladiba gorkha lusingbu singbu kaubasi customary protocol amasum traditional authority da khut thingjinmani haina lawbi haidi liangmai lup singi statement amana hai hiramasugi matang da liangmai singna taraina lawdi satharangdi thawong si naga sing mapung oina liangmai miyambu ikai khumnada bane amadi self government da khut thingjinmani irang part 1 amasum tu da ladiba gorkha imung sing si sahi decade kya digi liangmai sing khunda laita handro laklabani Imphal Tamai lambi gi Kangpokpi town dagi Tamai subdivision phawgi manung da lariba gorkha singna khundari mafam singa si liangmai naga sing ipai pu singna thamlamba lamni liangmai singna Nepali gorkha singna nungsi chanana amaga ikai khumnana amasum santi one sei sa kya lisangsina khunda laita laiminaduna lakpani maramasina makhoi bu karigumba kaubu tarabadi liangmai naga sing da hana tanaramudabani Laidiba liangmai prup singi ayab yaudana amasum makhoi bu tanaramdana gorkha khul singi chairman singbu kauba haibasi liangmai lusingbu singna akan mong yabang amloi phibam masida Sadar Hills Sip Association na makatana khatna ba hawbigi thabak sing khudakta lepkada bane haina liangmai naga singna khanki asugumba ka hen ba thabak sing cha thabasina matam sangna phurup masiel gi marakta laminaragli ba nungsi chana ba masum lamdam masibu sarangna ba thona na ba khongthang sing amuhana chathadana ba khanki lamdam masida nungsi chana ba masum ingta pa phibam ama lakhana na ba hona ba lamdam masida khunda minari ba Furuk khudimagna amaga wari sanaduna masum ikai khumnana hingmina ba furuk khudimaka samina ba yana ba hona mina si haina apil tapki Nepali silinauk singa nungsi sanana masum mana oibigi mari edu hena sasina lainabagi phirep adu ngasi su khongdana leidi amadi ipai puna thamlamba aikhogi lam adu mapu ngak senba aikhogi satnabi ngakpa masum customary ngakna satnaba soidana hotnagani haina statement adu pali amaromda Naga Purup sing maru oina inpui liangmai rongmai amasum zeme na khundaba mafam sing da koki amata mathang thagi ani dagi sanglakpu yaro haina Committee on Protection of Indigenous Peoples Central Land copy pal I think thamlakhiba duda tuwan naga lup singna sagotna nakli Rongmai Naga Council Manipur RNCM
RNYOM Liangway Naga Council Manipur LNCM Liangway Naga Council Eastern Zone The Youths of Eastern Zoram Yaw Tuan Malupsing Sakolaki Lupsing is the Tadorwa Sirol in High Copy Paul and Norokli Kongtang Simak Yam the Papa Kongtang name of the Kongtang Sin and Nagas in the Mapungpan Sokapa Matatai Nagasingi Sakta Mamadi Huxing Mapungpan and Nak Nabigidama Lorokli Kongtang Sida Equi Kudingna Amato and Sagotsi have a wapun Tamladuna Kongtang Sin and Nagasingi Saktam Napangam Gadoribani Sanction Gadoriba Kongtang Sin Nagasingi Tokai Tokaina Tan Biginati Nagasingi Apun Saktamama Saganavani have a wapum Sirol Singer Sida Pongdorapi Panmayabadi say Sigi April Mangada cookiesing na Konsa Kunda Landadano Kunasigi Sip Amadi Village Authority Secretary Tamtina Puram Bayano Kunjakia Tamtina Puram Taudo the Yaning the Bapongdokuna Copy Pal and Nagata Bamapam Sinda Cookiesing the Salak Matang Tagi Ani the Giting Kivani Cookiesing the Salak Matingbi Kongjanga Sida Nagasing Mapumpan Sagot Piomadi Kongtang Smak Nagasingi Yepanabani Haina Pongo Kibala Kivani Amaram the Manipur Kumza English and Niga Kungo Humdigi me Humdigi Hauduna, Toklibi Hingsa Yaw Irang Sida, Ukising the National Highways in the Towning Matauduna Nagas and the Setok to Sinta Buda, Ating Mapiba Madi, Namduna Shelowi what auction like Ravani. Taudok Singer Sigi Matakta, Kangpok Pigi to one Mapam Sing the Kukising na, Kanglon Kaine Sekpos Hangokuna, National Highways the Lapo Garis and Kamduna Sekto Wamadi, Satok Sinta Buda Sound Ayat upon Pidano, Lady Heavy Wapam Laki. Naga Puruki Mioikea, Irang Manunda, Lokising the Tamtina Purapoyana, Kudong Tiba Taudokia, Tokiba Lake Ravani. Tokiba Taudoxing a Sigimatang, Nagagi Lady Belupsing the Kukising the Kiarakana, Akan warning Peter Visungasi Power, Nagasina, Beekeeper warnings in Kukisina, wow in a Tabagi Mami Udrivini. Nakalamarumda, Kangpok with the labor Kukising the Punsinduna Semba Loop Amana, Kangpok with the labor Nepali Kungi Chairman, Secretary in Koduna Mipham Tonava, Kan Kibanemadi. Tawong adu Naga People's Organization NPO na akan mamong na yaning da ba pongdok hibalay kibani. Amaronda Raj Bhawan da Governor in Council gimi pampang tokre anawalenga semalakpa gi mahuta PR mara session ga dawribra. February Taraga Humdo English ngani ga kunga mangara taraga nitoy Super Manipur Legislative Assembly bu suspended animation na thamlaga President rules na kraba matuna February mapan English ngani ga kunga mangagi nungtil phawbada lairam kiba lengak yawba madi sogat pa MLA singna governor ga unaduna anawalenga Seman Vina Takshin Butanatana, Prime Minister Amasum Home Minister of Power Ayibasirol Pishin Takshin Krabamatung, PR Satna Halakpadi, Ahanbu and Minister Weramba, Bedena Tasiki, Kungatreta Governor Unakibadigi, Nang BJP MLA Tariat, NPP Ani Amasum, Independent Amapuna MLA, Tarana Governor Ayibasirol Power Pishin Anawalenga, Simon Vinava, Takshin Krabasu. Ngas governor ga preside tawduna maki council gi mipham pangthutuna manipur gi mathau taba thabak thorom singi matana kupna khana khibana PR gi lengas hena mara session ga dori bra gi wohang kaya thoknara ke heri ngarang nungtil pung mari mung taba matamda Raj Bhawan conference hall governor AK Balana CLO duna maki governor in council gi mipham pangthukhi mipham asi pung amarom sukna nungtil gi pung manga tarak phawpra satakhi mipham asida chief secretary Prasan Kumar Singha amasung governor gi secretary Sumanta yawn tuwan maloisang singi principal secretary commissioner amadi administrative secretary singna saruk gyakhi maloisang kharagina director sing phawba lakhi ari Priyas NEET Biology Sangai Pro NTA NEET UG Biology admission hausari class 12 thakraba mahiroi singi damak lakliba NTA NEET UG 2026 ki thanipan gi target course pizari hadiba class singa simatik sana sahi nipan hena takpada NEET Biology the experience lairaba faculty singa takpigani aikoina pizari ba khudong saba singa extra reading material sangdraba si yanaba mawngda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari, Lakliba Megitang Kunga Mapaniki class houseragani, Yamna Nuairiba Mana, internally displaced person IDP Samati, relief came the lady Satra Singoinadi, Pilo Zaroi, Housemak Lakpiduna Mingsan Biorias NEET Biology Sangai Pro FCI Road opposite Powerhouse Lakpiduna Madi Equigi contact number 70055343885 Natraga 70053765151 da Pau Fobiro. Amaramdana all Jirarong student union ki information and publicity wing na thadorak pa sirol manahai Assam Manipur amadi Nagaland ki apunba Jirarong mahiroi singi lup ama oriba all Jirarong student union ki mga suba SM rithasu ki kunga tareta Nagaland na pangthukri mipham adura Jirarong ki masak nairaba miyoi ki amade senior leader ki ana saryakhi
Assam Manipur amadi Nagaland ki delegate cham henbana saruk yaduna pangthokiba mipham aduda union ki president di Stephen Zemaina welcome not piki Zado nang trust committee Assam ki president ngainai daimengna invocation prayer piki mipham aduna lokibu warep singa dudi furup asina khundari ba mafam singda mitop miancha singna lam khopsilakpa sing puna thengna mina ba loinana matung tarakpada state ahumaki zirangrong furuki miyoi singna ama toina lemina duna amana amagi awawa tarakpada mating pangmina ba masigi damak matam punamakta sem saduna leiba habisini ani suba warepta zirangrong furumna khundaba mafam singda underground group singi kem amata lehendaba karigumba zirarong furup adugi ayab yaudana underground group singna kem sa jilamba thuklabadi madubu furup asida hakthengna singnabani haina lobugoloina lokat pamtok thabak thoram lokat pa ahum subu warepta union asigi diamond jubilee gi thoram asi khwaidi gi sabamong pangthok pa haiba warep singa sini makasa tharak poina to papaw mana malem na khwaidi gi wangba railway thong ama oigadoriba nonebris mapung phan saba loire NFR Malem na khwaidi ki wangwa railway thong ama oigadoriba nonebris mapung phana saba loiduna engineering gi lamda North East Frontier Railway NFR asabu mai pak ama phangmang khri North East Frontier Railway gi CPRO kapinjal kishon thadorak cholamada kilometer samaga taraka matu sangba jiribam Imphal Railway project asigi saru ama oina meter samaga nifuga matu wangduna malem gi khwaidi ki wangba railway bridge ama oiriba nonebris mapung phana saba loiri thong asi railway line sida saba samaga humfuga mari suba iconic oiba thong amani hairi amasum makhong junglaga saba malem da khwaidi gi wangwa railway thong am oiriba nonebris asigi ikon konba phambak span handakta mai pakna hapkibaga loina thong asi mapung phana saba lusin mangam khiwani span nipa leiba thong asi mai pakna saba lusin ki bai bisi NFR gi oina engineering gi lamda khwaidi gi asoba mai pakpa amani hairi thong asigi technology amadi yamna complex oibi gi matakta terrain amadi environmental condition ki mong yeng sapsana sabani awang no pok lamdam gi oina ziribam Imphal railway project sina khwaidi gi anoba technology sijna ba amadi sem sabadu yamna khudong saraba mayuk nakhiba project amani hainasu makhata na phungdoki ziribam dagi khongsang phuru ki oina di railway project si mai pakna roiduna pochai puba train sanglak pa hokrabani amasung walauri basaru khongsang dagi none phawbana kilometer taragani panga point kunga manga sanglaga none digi Imphal phawbana kilometer kunthraga treka point ani sangbani ziribam Imphal railway project mai pakna loirakpa matamda connectivity da Manipur sauna awan ba malaktuna economic amadi regional development ama purakpa ngamlagan hainasu kapinjal kishor sharma makhata na phungdorakli makasa tharak poina to papaw manamo moirang thanga lambi pangthokpina ba union minister taksin khri union minister for road transport and highways Nitin Gadkari unaduna moirang thanga lambi pangthokpina ba yauna tongan ba atai infrastructure sing semgatpina ba taksin lamle haina Loktak Development Authority LDA gi hanagi chairman Asni Kumar moirang themna phungdorakli moirang them Asni Kumar na ex thadorapa orolamada union transport minister Nitin Gadkari ga ngarang Delhi da unaduna Manipur gi hausi oiriba phiwam gi matangda marik sungna khangan bagaloina road connectivity ga mari lainana tongan project khra paikhatpina ba sirol amasu pisinduna takslam ki hairi union minister ga unaba adu thanga kendra gi miyam arong tera lapupat komla khong amadi masigi akoi bita lairiba miyamna atai mafam singa phauna ba lambi leitabagi awaba kya ama mayukna duna lakli masimangna mafam masigi miyamna hiram kyara sothna laidi haina minister gi pung sing ki bagaloina sirol ama piduna tongan ba wafam sing thambagaloina thaba oina pangthokna ba taksin ki hairi thanga masum moirang kendra ani gi yamna maru oiba lambi am oiriba moirang thanga lambi asi hausik laidiba phibam sidagi pakthokuna ningthina matam sunaba sengotpina ba marunda amasum singthi haidi mafam sing asiga Loktak patka phaunana ba anawa thong ama sagatpina ba taksin begaloina hairi lambi sengmat pegi thaba madi thong sabagi thabak sing asi national highway 2 project ki manungsana thabak paikatpina ba wafam sing union minister pisin ki ba sirol duda taksin ki hairi ma ki maikedi gi union minister da propose tori bu wafam sing asi India gi ek is policy gi manungsana national amadi international corridor ama oiri bi state asigi lambi thong phagathan ba haiba thorang adu hena mai pakhanana ba panamdani amadi thanga kendra ga atai national highway sing Tidim road NH2 mayai lambi NH
137A amasum Asian Highway amasu oiriba NS 102 ga samnahanba haibisina Indo-Pacific ki regional amadi sub-regional gi marakta mari hena fokat hanana ngamgani henasu Moirangthem Ashnu Kumar na phongdorakli Maki Maikeri Union Minister ki puning singshiliba project singasima external assistant program EAP gi makhada paikhanaba haiduna Chief Minister amasum Works Minister na sahi sigi January thada thabak lokhat phaukrabani project singasigi concept note document detail project report DPR sim sanaba PWD gi Chief Engineer da khangandun report sing Manipur laingaki Works Department na pikhalangnaba khangan balaikrabani loinana project singasigi damang state PWD gi technical team amana primary survey anira tawkhrenesu Moirangthem Ashnu Kumar na phongdorakli Tiantar masum na miyam na thamjaramgi aduga hausiko ina di miyam pau matang sa lusinjarage amasum makhataba anawba update miyam po na ngamina siya national sige makirigi mipham da makata na thamjari